अहानबदा मरुइबा पाउ लिलोंग चिंगजाउदा लेखिद्रबा मियोय मंगागी थवाई याउद्रबा हक्चांग सिंग लाइनिंग लाइसोलगी थौरम का लोइनना मसा मसागी लेकाई की कबरस्तान सिंगदा लेरोल चनख्रे अमदी फुरुप खुदिमक अमतनी कनाना मिटोपनो हाइबा लेते मिटोप चंगबा यानी यारोय हाइदुना सोशल मीडिया दा पुथोकपिरकनु हाइना JSC ना अपील तौख्रे मैमुखुरुमजरी नॉर्थ ईस्ट विंडो की नोटल की मणिपुरी पाव मिदेंग ताबिरिबसिंगबु मनिकासना समना तराम नोकजरी हौजिक पाव संदोकना पिजरी अनौबा चही हौबा नुमित जनवरी अमदा लिलोंग चिंगजाउदा थोखिबा लाइबक थिबा थौदोक अमदा लेखिद्रबा मियोय मंगागी अरोइबा मथौं मंगम ngasi मियोय लिसिंग क्याना सरुक यादुना पांगथोखरे थौदोक अदुगा मरी लेनना सेमकिबा JSC अमदि लेंगा कवारी सादुना यासिनाबा पुरकपदगी लेखिद्रबा लिलोंग चिंगजाउदगी MD सिराजुद्दीन मकक चही यांखै मंगा अपोकपा लेखिद्रबा रहियाजुद्दीन MD आजाद खान एलियास अपिकपा चही कुंथ्रागा मंगा अपोकपा MD नूर जमान मककमयुम MD हुसैन मककमयुम चही कुनगा मंगा अपोकपा लेखिद्रबा MD हबीबुर रहमान संगायुमफाम दगी हौजिकना लिलोंग चिंगजाउदा लेरबा MD दाऊद खान फुंड्रैमयुम चही निम्फु अपोकपा लेखिद्रबा जलालउद्दीन अमदी लिलोंग दोलाइथाबीदगी मौलाना अब्दुल रजिक मैरामयुम चही कुंथ्रागा तरेट अपोकपा लेखिद्रबा MD जलालउद्दीन एलियास याइमगी थवाई याउद्रबा हक्चांगसिंग अदु ngasi miyamna JNMC मोक्तगी पुरकलबा मतुंगदा अरोइबा मथौ मंगम पांगथोखिबनी लमदम असिगी तोंगान तोंगान बा CSO सिंगी लुचिंगबा सिंग याउना लिलोंग चिंगजाउगी लंपाक्ता लेखिद्रबा सिंगी जनाजा नवाज लेरोल चनबगी लाइसोल सोलबा मतुंगदा मसा मसागी लेकाई की कबरस्तान सिंगदा लेरोल चनखे जनाजा की नमाज लोशिलबा तुंगदा पांगथोपा पाउगी मिफम अमदा JSC की को कन्वेनर इस्लाम मककचाना पाउमी सिंगदा फोंदोरपदा लमदम असिदा खुंदामिनरिबा मैतै अमदी मैतै पांगल अनि असि लाइनिंग लाइसोल खेनरबसु तना थाना याररोइतबा इगी मरिनी अखोय मसे नुंसी चनना अमतोइना हिंगमिनरक्लिबनी लमदम असिदा खुंदामिनरिबा अखोय अमतनी मिटोप हाइबा अमा लेते कनागुंबा खरना सोशल मीडिया दा थौदोक असिना मरम ओइरगा मिटोप चंगबा थिंगले हाइरगा अवाय अखुम तौनबगी थवोंग खरा थेंगनरिबा असि यामना लाइबक थीबनी मसि खुदक्तगी लेपियु मसिना अखोय मसेन मरक्ता अचौबा मांगजबा ओइरक्लोय हानिंगाय लेते हाइकी मैतै अमदी मैतै पांगल अनिगी मरक्ता मिटोप अमता याउते थौदोक असना मरम ओइरगा सेंटिमेंट सोकपदगी मियोय खरना सोशल मीडिया दा पेंदबा फोंदोकचबनी हाइना यामबा अमगी सकलोन लौरिबा मैतै इचिनाव सिंगनसु खंदोक पिरगा ngakpiyo asingumba thawong asi makhatana tawbiganu haina मैतै अमदी मैतै पांगल gi इचिनाव सिंगदा अपील तौजरी हाइनसु इस्लाम मककचाना makhatana फोंदोरखि मणिपुर की मियामदा मरुइना मैतै पांगन हाइदना सखंगिरिबा पांगन इचिनाव सिंगी मफमदा JSC ना करिंबा अपील अमखन तौजगे मदुदि मणिपुर दा लेमिनरिबा जाति फुरुप खुदिमक तंपाकता तांबिनरिबा जाति फुरुप खुदिमक मिटोप अमता याउदे मिटोप नि हाइदना कनागुंबा अमतना क्लेम तौबसु यारोय अदुना मरमरगा मिटोप की वाफम सी तोकपिरगा अखोय मसेन अमतनी मैतै अमसु मैतै पांगन तंपाकता लेमिनरिबा जाति फुरुप असे अमतनी हाइदना खनमिनरगा अखोय ngasiदगी कम्युनिटी अमदा नुंगाइरोइदबा वखन फाथबा ngमोइदबा वाहि वता सिन्ना बीरकनु हाइदना JSC की माइकैदगी अहान मक्तदा अखोय हाइजरी करिगुंबा थोखरिबा थौदोक अदुगा मरी लेनना कनागुंबा मियोय खरना माना मिटोप नते चंगबा यानी यारोय हाइबगा मरी लेनना भावना सागतलगा अखोयना निंगबा वखलोन दो सोशल मीडिया दा पंगाय हाइबसे मसी ngasiदगी तोकलसी तोकपिरो मरमदुना पांगनगी चिनाव सिंगना कितंग सेंटिमेंटल ओइबदुना मरम ओइरगा मैतै पांगननी हाइरगा सुमैना तौबीबा हाइदना कितंग पेंदबदु हेंजनबा वाहि वता यावखरगा अखोइगी इयामबनी हाइदना इथखनबनी हाइदना लेबिरिबा मेजॉरिटी कम्युनिटी नि हाइदना लेरिबा मैतै इचिनाव सिंगी थमोय सोकप जाबा वाहि वता अमता अखोय हाइदना ngasiदगी होटनरसी तौबीरनु हाइबदा हेंजनबा यावखिबा पुनमकसु मैतैगी इचिनाव अखंग है इंटेलेक्चुअल मरुंपांग पुनमकना ngakpiraga haijadaba panganni khanduna soikiba punamak ngakpiyu loinana soiraba sentiment khara oibadagi ngangjarapani haidana khanbiraga maitaigi ichinaw ipaicha punamakna wakhan phathabiraga social media da karida panganna thamoi sokadaba wafam amata su tawbiraganu haibasimasu akoigi JSC gi side dagi appeal tawjabaga loinana haijari
Moirang Kanglai Rolda Khamba Thoibi Haina Singtha Nariba Matamduki Puwari ki Mangba Amadi Kauba Yar Mangba Amadi Kauba Yararoi Bawari Singbul na Yomdun Leiriba Khamba Thoibina Sadam Charamba Firol Singh Ngangkhalekai ki Ibudau Thangzing Laikolda Mapop Kaidana Ngasi Fauba Lady Nomaizing Kudingi Thong Hangduna Arakpa Mipum Kuding na Yengba Yariba Laifi Asigi Matangda Ngangkha Ibudau Thangzing Committee ki Secretary El Ning Thempaka Lonana Advisor 𝐁𝐄𝐰𝐬 Tanglaba Fising Asi Matamamada Moirang Them Bibagi Yumda Japan Piramba Trang Amada Haptuna Thanambani Ngasidi ex MLA M Prithvirasna Museum Amasabi Badagi Masigi Manungda Thamle Haike Mafam asida leiriba Firol Singi Manungda Thoibina Kaboda Sakiba Fi Khambana Ukai Kapada Litkiba Furit Thoibigi Furit Ningkham Samje na Jingba Yauri Fi Sing Asin Ningthauboda Chandragi Haktaktagi Laigi Fini Mijamgi da Thamba Yaroi Haina Purure Hai Adubu Thamba Ngamdabadagi Amuk Mafam asida Purakpani Hari Laikol asida Hauriba Kili Pambi Ani Asi Aduki Mati Kuiraba Yelhongai ki Upambi ni Hainasu 𝐻𝐄𝐰𝐬 na Paudam Laki Asigumba Ariba Polam Kayasi Ningthina Makata na Hena Thijilaga Hena Chakhanaba Ariba Pot Sing Manghandana Thamlabadi Maitei Furupki Hena Lem Janafam Oibadanatana Maitei Asi Malem da Karamba Furup no Haiba Saktakpada Chawna Mateng Oigani Haiki Mamangai Buddha Chandra Maharaj na palingai matamda masidi ningthau khoi gi khini na khoi khunggang da thamba yaroi haidana ningthau gi konung da bhau kubi gi haina tai adubu hairi ba phi sing ase ningthau gi konung da thamba matamda ningthau gi mamang mahada nuai taba mai haura ko tawbugumba adumba ulakpadagi hai ba phi asidi aina thamba yaroi hairi mafamdu da amu hanna phillu haidana Hinbirakanda Akoi Mafamsida Moirang Tempiba Haidan Amalay Hairiba Imungosida Matamamada Japan Wargi Matamda Japan Sing Pirambani Hai Akoigi Apipa Tin Gitarangamada Hatun Tamami Chahi asigi me ahumdagi tholakriba kangluki rang asiga mari lenana thawal apun balup TAL na awana tarabasinda tengbangi polampi duna lakpaki makatarakpa oina MN Bricks Farm Khongjomgi proprietor Moirang Them Ningthem Chau Thawal Mela Ground da leibana mateng panglakpa jacket amadi chana thaknaba polam kya tera khongsangbi da leiba Arambai Tengol Churachandpur Unit 11 Homeless Unit ta ngarang mateng pangkhrei Lupasigi President Rameswar Waikhwa amadi Secretary 𝐂𝐗𝐰𝐬 na luchingduna chatkiba tengbang khongchut aduna kai bolam jaw chingmai makhalekai da leiba relief camp da su chana thaknaba polam kya su mateng pangki Ningtham Thagi Inglaba Matam Asida volunteers Singidamak Hanbiduna jacket amadi chana thaknaba polam sing mateng pibirakpagidamak proprietor Moirang Them Ningthem Chaubo TAL gi maikaitegi thagatpa phongdorakle Lilong Chingjau da thokiba thodok adubu United Development Committee UDC amadi All Sangayungfam Clubs Organization akan mamong da condemn torakle Sangayungfam da ngarang pangthokiba pauki mifam amada UDC gi President MD Jafar Ali na hai Kulai matik chana paiba kangbu amana michar miyam da nongmai kapsilambagi thodok aduda kun asidagi mioi ama yauna mioi manga hatkiba amadi mioi tara hena asok apan nanghan kibadu yamna tamthiba thawongni mihad asda chainari ba khudimak manipur lenga ki mari leina basingna athubada faduna logi oiba ahakpa cherak piduna manipur gi asukluraba tanja asida asigumba mathong huktaba thabak asi amuk hana thokhan bigano thodok aduna maram oiraga maitai amadi maitai pangal anigi marakta thokhaningdaba oheningdaba thodok kya tholakpa Yarambadagi State Asigi Chief Minister Nongthamam Biren Singh amadi CSO Kyana Media ki thongda paujal kya pibiraktuna wakhal tahan khibagi tamaktasu UDC gi maikaidegi thagatpa phongdokchari haike lonina Sangayungfam Part 1 and Part 2 gi area khudingmakta government ki machinery sing natana kanagumba singna khutta khulai paraga unlawful oiba mawongda khuna sida changlakpa miphami puntoba nongmai kapa amadi aki akhang pokhanba yaba mawong pumnamak khun asida athingba thamle haina United Development Committee UDC amadi apunba club organization ka punna famba mifam amana ware basi laure maram aduna karigumba mathau tarabadi UDC amadi naknaba club organization aduda contact tobiyu haike maki
Mahangna makha tana hai Manipurda khundaminariba furup khudimak amata oina nungsinana hingminase furup amana nungairoidaba wafamsing social media da phongdok loise Manipurda pungfana santi leihanaba pukchal sengna Manipur lengangna thabak lokhatpiu haiba wafamsu Jafar Alina lengaki pukning chingsilake Manipurda khundaminariba furup khudimak amata oina nungsi chanana hingminasi furup amana nungairoidaba wafamsing social media da phongdok loisi Manipurda Apung Phana Santi Lehenaba, Puxel Sengna Manipur Leangna, Natabuk Lokopiu Hanasu, UDC Amadi, all Sangai and Club Organization, Maikadagi, Hana, I couldn't request of them. Makataba Pau Visa Drigada at Timber Break Amatang Luminasi. The pinnacles of success for your children. Get enrolled to one of the finest schools in Northeast India, 𝐂𝐄𝐰𝐬 School. Excellence in education. Matam sana luhongba haibase adongi punsida mangjariba manglana du mangphauna na bohna ba amadi imung manungi pandama du phangna ba hona bada achobo mateng oigadori bani aduna matam sana luhongbiu luhongbagi damak wabi ganu mateng pangjage mateng pangjana bagi damak leijare Boisa Kokjet Decoration, 𝐁𝐄𝐲𝐬 Mayai Lekai, Imphal East. Apamba Maungi Borgi Kokjet Yetsari, Ahomba Mamalda, Dress Waibiba Amadi Labagi Kotong Sapa Punamuk Pambigani, Lengsin Biro, Boisa Kokjet Decoration, 𝐁𝐄𝐲𝐬 Mayai Lekai, Imphal East. Asida Sunatana, Luhong Kongdu Magi Makeup, Photography, Amadi Videography, Camera, Ahomba Mamalda, Stage Decoration Simba Punamak. Ahomba Mamalda Pambigani. Lengsin Biro, Boisa Kokjet Decoration, 𝐁𝐄𝐲𝐬 Mayai Lekai. Phone number 9362323252 Amadi 9863842557. Boisa Kokjet Decoration, 𝐁𝐄𝐲𝐬 Mayai Lekai, Imphal East. Diabetes ko lonya de hingliba sing thama gi manungda control to bangamle. Urea creatinine wangbasu thama gi manungda hanthaba ngamle. Kong ha manungai tebasu numit mangani gi manungda fahan bangamle. Bile saibadi nungsang nabasu chama de chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thama gi manungda normal oy bangamle. Fatty liver oibasu thama gi manungda fagat han bangamle. Pomnamak natural oiba hidak makalna laing jabani. Hakjang na sokadaba side effect amata laite. Makata na hidak chabagi mathosu tanaroi. Ena kupa parol gidamak nasimak Lengsin Birau Diabetes Hospital Soibam Lekai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matungda mayampu amuka na taram nokjare makataba pausang pijare. Chahi haubagi yamna nungaiba numit amang oigadabada yamna awaba thodok ama lilong chingchau da thokiba dupu condemn tawi haina Educational Guide Center EGC Thobal Moijingki President Abdul Razak na phongdorakle ngarang pangthokiba paugi mifam amada mahakna hai lilong chingchau da thokiba hingsagi thodok adu Manipur gi mafam amata da thokhan bigano lamda masigi yamna luraba amadi ningdik launa leiringai talak asida hen akitu jungba pokpaya ba thawong ase community masen marakta amadi Manipur da leiriba furup khudingmakta lunina lamdam asigi mafam amada da thokhan bigano haina Abdul Razak na appeal tarakhe Kahi haubagi yamna nungairaba miku amu oigadaba maduda yamna awaba thudok ama lilong chingjau da thokibasi the Educational Guide Center EGC Thobal Moijinggi Maikaidagi a strongest term da condemn taujari asigumba thodok ase matung amak hanna thokhan ningdabagi apamba do EGC gi Maikaidagi phongdokjari aikhoina pamjabadi lauchari basanna do madubu ngakpa lauchadanaba hotnaba masine khagi pandam oigadabadi adubu yamna awabadi yumda leiba sanbu chingthoaga lauchana naba thadokpagi mawongda chathariba asugumba thawongsing ase matung amak hanna chathabidanabagi damakta EGC gi Maikaidagi appeal taujari Ngarang Manipur ge tongan ba mafam singda pangthok na bagum Democratic Students Alliance of Manipur Desam ge kungani thoi subama po kumon ki thoram Jiribam district tasu Desam ge district council Jiribam na sinduna rising above challenge
True Quality Education haiba theme da Jiribam Higher Secondary School ge auditorium da pangthokre thoram aduda Manipur da thokliba E9 tanabagi thodok singda thawaina pontha pikraba thoba singi mafam da ikai khumnaba utpoina minute ama tumina lepke Jiribam ge social activist and Buddha Chandra Desam District Council Jiribam ge President Laishram Bilas Maitei Women's Association for Socio-Economic and Development Jiribam District ki President and Nivarani Devi All Jiribam Mairapaibi AJPM ki President S Susila Devi Jiribam Higher Secondary School ki Vice Principal 𝐂𝐲𝐸𝐬 Desam District Council Jiribam ki Advisor Kangabam Bablu Amade Ethno Heritage Council Jiribam Committee ki Convener Sanjam Sainik Kumar Singh na mathang sina Chief Guest President Amadi Guest of Honor oina sarvyaki Manipur की वजह से सोशल की पापा तो वो बोलता लेकिन वो प्रशासन ना वो तो है बुनी समा आमी नसी हाय ना करी तो हमको मतलब दा मज़ा तापीयू करी तो ताले में नसी हाय वो मतलब दा जिरीबाम का प्रजोग थारका मणिपुर की वजह डिस्ट्रिक्ट अनियसी JNP हेडक्वार्टर ना एप्रूव तौरे हाय ना नरा एप्रूव तो हुआ मतुंग दा नसी के जकेस के भवन आदर देखिलिबा इपुदा तोजवनी इपु सो JNP की दमता थवा यावतना मतम की ओइबा मतमदा अखोइना सो मरि लेनबा सिंग हायर अथॉरिटी सिंग और फौना मतमदा फौनबा यावनबसु इपु थांदा के फौना सिबा मनुंगी ओइबा अदुबा थबक सिंग मयाम अमा लेखिबदुना मरम ओरगा पाउसे सरप्राइज ओइना सो आई अराजा हाइजखिबनी Sagnai Rabi Ayibi Khaidam Pramodini Gumbi Ayibi Ama Laikol na Ningsingbagi Thoram Pangthokpa Asimak Yamna Chaktoksay Khaidam Pramodini Gumbi Ayibi Kaya Lamdam Asda Thoraklagadi Lamdam Asi Awonba Afaba Kunai Ama Soidana Oirakani Haina Manipuri Language Advisory Board Saita Academy New Delhi Convener Professor 𝐶𝐤𝐰𝐬 Phongtokray Wafama Singarang Laikol Laimarol Khorjai Kol Imphal na Sahi Ama Chumna Chathagadaba Chama Suba Khaidam Pramodini gi Mapok Numit Hongdokpagi Thoramda Athoiba Mithunglen Oina Sarvyakiba Professor 𝐶𝐤𝐰𝐬 Phongtokhibani Manipur Dramatic Union Yai School Imphal da Pangtokhiba Thoram aduda Professor 𝐶𝐤𝐰𝐬 hai Khaidam Pramodini Larik Iba Khaktanatana Leipak Khunai gi Yaifanaba Thodang Yaramba Amadi Performing Arts ki lamdasu achoba thodang laurambi Sagnai Rabi Ayibi Amani Mahakumbi Ayibi Ama lamdam asda poklambana Aikhoigi Sahitya na Chathokjaba Ngamlibani Thoramapo ina sarvyakibi Laikolgi President 𝐂𝐲𝐸𝐬 Subadani na haike Lamyanbi Khaidam Pramodini asi poklambana Manipur gi nupi Ayibi singi ihan hanba Lup ama oiriba Laikol asi semba ngamkhibani Laikol haiba mingthol asimak Laikhidrabi Ayibi Khaidam Pramodini na thonbirambani Maangna Laikol gi ihan hanba editor amasuni mahakna hinglingai matamda larik ningfugi mathakta phonglamduna Manipuri loan amadi literature chakhatnaba hotnabirami Maangna lauramba mamal yamlaba thodang kyabu ikai khumnaba utuna Laikol na jahi ama chumna tha khudingi thoram amamam pangthokani haike Thoram gi akhanaba mingthunglen oina sarvyakiba Art and Culture Department ki Deputy Director J Dharmadas Sharma na hai Chief Minister ki Artist singi tingbang CMHT scheme asiki makhada Manipuri Literature chakhatnaba thabakya Art and Culture Department asna paikhatuna lakli Saitya Academy Award phanglaklaba ayiba singda lupa lakh amagi selfam amadi Yuba Puraskar Award phanglaklaba singdana lupa 50,000 biduna ayiba ayibi singbu pungning thawachari makhatana department asna paikhatpa yaba ayiba ayibi singi yaifa thorang sing paikhatjakigani Laikhidrabi Khaidam Pramodini gi photo da haikalekat tamduna hawdokhiba thoram aduda Sagnai Rabi film actress R.K. Hemawati amadi All India Radio Imphal ge approved singer Wangkhairapam Chandra Sakhi Wangkhairapam Kamala alias Sorjani na ayibi Khaidam Pramodini na iramba isai sing saktuna thoram adu hawdoke Lonina piklibi angang 𝐂𝐲𝐸𝐬 Princess amadi 𝐂𝐲𝐸𝐬 Katy anina Thasi upal haina sehoba Khaidam Pramodini na iramba isai ama rhymes oina saktuna na hongna na Laikhidrabi ayibi Khaidam Pramodini bu ningsingki Haukiba jahi ge December 13 tagi December 18 fauba chatakhiba North East Academy Lakhipur Khunau ge Annual Sports Meet 2023 ke manamathum yenthokpa thoram ama ngarang Academy asida pangthokre thoram aduda School Management Committee ge Chairman I Binod Principal Laitonjam Nadakisor amadi Ngangom Brajakisor na daista phangke
Punna mai paklaba sanaroi 𝐿953 mana yenthokhe. House Mari thokna sanakiba annual sports meet aduda Red House na point _10 fangduna best house ta ke aduga best player na Green House ke 𝐂𝐸 na ta ke. Mana mathom yenthokpagi thoramda school astagi pass tokhiba amadi hojik tamduna leiriba mahairoi singna state national amadi international gi thakta mana kya lawrakhraba sanaroi 13 pusu taramna okay. Makhoigi manungda leibak ahumdagi medal manga lawrakhrabi A Priya Devi busu ikai khumnaba utki. Hojik loisilakpada maroiba pausing amhuna pijari. Lilong Chingjau da laikhedraba mioi manga gi thawa yaudra hachang sing lining laishol gi thoram ga lunina masa gi laikai gi kabarstan sing da lairol chankhrei. Amadi furup khudimak amatani kanana mitop no haiba leite mitop changba yani yaroi haiduna social media da puthok pirakanu haina JAC na appeal tokhrei. Hojiki oinadi Norris Mindona sandokchariba Manipuri pau matang asa loisinjare midyang tabiriba mayam pumna mapu amukana khurumjari.